Class 11 Tamak Tamliba Maheiroi ama Ojana Makhut Tekpamakhei Fukhre Hairi Thaudo asi haukiba Thangja numita Uttar Pradesh ki Manipur district ki manung chanba Haripur Khungangda leiba private higher secondary school amada Class 11 Tamak Tamliba Maheiroi Dalit Taramangambo School asimaki Ojana tamthina pubada kutsa ani tekpaga loinana sagan faigan amade khadang dasu aso apan yaukre Hairi pau sina fangba source amada Maheiroi asina phongdorakibada mahang na ising khorang badagi ising bottle ama paikhatuna thake tawringai da bottle adubo angang aduna soi haibagi damak sokna samnaba yadaba amada utkadaba matau utuna School class loiraklaba matamda tamthina purakibani Hairi amadi angang aduna mama mapada takthokani hairubadagi henna tamthina puraki Hairi Maheiroi asina makhata na haikibada thaudo asiga mari leinana Kisni police station da complaint ama taujake adubo action lokhatpirakide amadi haukiba April gi tang amada Manipur gi SSP Ganesh Prasad Sahaga unajaduna FIR ama thaudok asida chenariba oja asigi mathakta BNS section 1172 voluntarily causing grievous hurt 1272 wrongful confinement 3512 criminal intimidation 352 inciting vis of peace amadi SC/ST ga mari lainaba ekya pansinduna register tawkhre Hairi maikai amaromda pawasna makha taraduna haikibada school asi manager Rakesh Chauhan phongdorapagi matung inade thaudok sida chenariba angang asina phongdokliba khudingmak yumpham yaudabani mahak Englising ani kunga humdoi kunga marida pass tawkhraba Maheiroi amani Hairi mahak na makha taraduna school asida Maheiroi ase character certificate lawba lakhi maduda school asigi clerk na Leipapopat numita lakna phongdokpada Maheiroi asina ka henba uloidaba maom kaya clerk aduda ulakhi Hairi matamduda school adugi staff singna khanglakpadagi association adu control tawnaba honakibani Hairi adubu ising bottle soke yadabadagi fuki chaikibani haibadumakti yumpham yaudabani Hairi